Mayong, the land of black magic. Black magic ki matangda aykoi khangi kala jadu masi adugumba tantra mantra gi oiba potsem ni posak ni khudai ni masi gi matengna ipha phaba punsi ma mawong chahan khidaba yai jadu na mi bu yamnamak amang ata thokhan bangami punsi manghan bangami jadu haiba vidya se ngasi dagi natte mioi bana sangsar da lakpadagi masu sagon daraklabani masi saitani gyan ni vidya ni jadu na aphaba thoina purakte jadu to tawhan animak illegal ni criminal ni adubo masigi vidya se hairaga awaba taraba mibu mateng pangba phanba ngamlabadi mahak aphaba mi de changani magi izzat soidana wangani hairiba sathiraba black magic jadu vidya asigi pungpham widely tampam khangpham ama Assam gi Mayong kobo pham de lei hairi comment te inaw mana mafamsigi ming amasung mafamsigi matang da sembiu haibadagi aina study tawjarubani hairiba Mayong kobo mafamsigi mising chahi cha kaya dagi black magic ki practice tawduna lakli hairi ngasi su jadu sing makoi gi khutta lei makoi gi mapa mapu gi lan ni makoi na madubu mang ta khidana ba sena duna lei hairi makoi gi marakta aphaw jadugar kaya di sikre adubu leihoba macha masu singna vidya se ngasi su sena hori hairi Mayong khungangda ngasi su aphaba akhangba kabira sing maiba sing leiri makoi gi nakta anaba sing layeng balak nei hai makoi na traditional mongda layeng bi hairi ahan bada khang batai black magic karino black magic haidi mantra na migi thawai mihun bu phajin khiba konsin khiba madugi mantra adu haksang de apply tawkhraba tungda mathantana khangdabada reaction oirakpa adugumba angakpa makhal gi bidyamani kanagumba amabu ngauhan bangami sonthan bangami mi amagi yumda natraga mi aduda lai pansin bangami black jadu gi vidya haise vidya khuding dagi hena phattaba vidya ni masigi vidya sibu tawriba mi sen tanbi ai adubu laira anang oiduna chopna sigalli hai magi macha masu leihoba adusu khudok sagandi aduga mi na tawsinba lauthok piba kanglup adudi aphabani Mayong haiba khungang ase Assam gi Morigaon district ki manung chanba mafam ni Guwahati dagi around 40 km lap na leiba mafam ni Brahmaputra trail gi torban da taba mi yamna chatna daba khungam ama oiduna leirakhibani adubu ngasidi mafam asida black magic pamba tamningba hainingba mi singna yamna toina chatnare hairi tourist singna yamna pamna mafam asida chatnari tourist ki destination amasu ngasidi oikhre loinana jaduna na mi kaya su healing ki tamak mafam asida chatnai Mayong gi interesting fact ta mi yang tarubada khangbang mi Mayong haibo hai ase maya natragi illusion dagi lakpani mafam asida jadu gi vidya chahi cha kaya dagi mathang chathaduna lakli Mayong gi itihas dagi khangbang mi madudi Christabda 1337 da Badshah Muhammad Shah na Assam loksin bagi tamak lakpada khungang asigi tantric singna ningthaw asigi sagol thoba sipai lak amapu jadu gi mateng na maithiba pi ki su hairi asumna su hainei sagol thoba mi singa do jadu gi mateng na manghan ki thiba phangki de Aurangzeb ki senapati Ram Singh gi lead makhada sipai khara Assam lausin bagi damak lakpada Mayong gi wari khanglabatung mafam asida nakhidi su hainei kayam chumba chumdaba madudi khangtre asumna haya nei Mayong gi mafam khara handuna thiba matamda laibak tawthoklaga thiba matamda yot ki khuchu khulai phangki hairi yamna liraba madugi khulai sing adu matam amada million bagi hat bagi damak sijin narambani su hai it means mafam asida mathai thaina gi matamda mi bali tawbagi chatnabi lerami mi hat bagi chatnabi lerami hanagi matamda Mayong gi mi sing jadu gi matengna kai onba su ngami sha ama onba ngami su hainei amadi mangba ngambana singba laina makoi pangthok e mi ase leirambaga mantragi matengna mitki mamangdagi mangkhiba sigumba se tawbangami Mayong dagi phanglakpa pot kaya Guwahati museum da lei hairi Mayong da khubak mariyengba
यामना हैसिंगबा पाल्मिस्ट्री मीसिंगसु लई मखोइना फ्यूचर की वा फजना हाइबा ngamisu hainai loinana maiba kaya lei hairi hojiksu awaba taraba mi kaya bu mateng tawi layengbi Mayong gi interesting wa kharana makhoi gi mafam kaya da yamna liraba inscription kaya thengnai aiba mayek singna iba lungda haktani irambaka makhoi gi khungi nakta leiba chingsingda yamna liraba aiba kaya su thengnabagi wani mayong chingnadana kiningai oiba mafam amani kalagumbana mathau tarabadi mayong da salaga makhoi dagi kana balorubi ai Assam gi angakpa mafam ama oina mayong malem gi mafam kaya da discussion taunariba jatni video si matang asida loisinjage mayong gi speciality asi khaknatana topa thoina hainingai leite jadu tamning lagadi mayong da satpi be ai aduga kanagumba jadu na nabo erabadi mayong da leiriba maiba singi nakta salaga layeng laga laiba chang yeng lobi ai bu satning